Chahi million kuntraga mangagi mamangda Malem pumbana yamna englabasu Manipuri yamna nungaina lerakhi study Manipuri yamna ngakpa amadi yamna nungaiba maihaurongi wari ama oina English nganiga kunga mangagi December thada Bengal da phongkiba Botanical Society ki journal amana Manipur gi ngalingi matamgi laisong formation gi pambi gi lemhau khaksing nainabra Chahi million kuntraga mangagi mamangda Malemgi mafam punamakta Antarctica da ungi mapai sembana maram oiraga englabasu Manipur di lumbu saba asangba pambi singna laitengba amasum ahingba thawai panba sing yamna nungaini hingba mafam oiki haidi Birbal Sani Institutions of Paleosciences ki scientists singna pangthokiba study eduda lai satpa pambi taraga mathuigi lemhau khak mana sing nainabada mana maridi Pam gi mana oi hairiba mana sing adu Thobal district ki Poiro Khongjil amasum Senapati district ki Kaithel Manbida thengnabani hairiba lemhau khak sing asi yawba fossil sing asi Chahi million kuntraga mari kuntraga manga phawba surabani matam asida Malem gi laimai si hen inglakpa matamni pambi gi lemhau khak sing asina piriba wafamdi pam hairiba pambi asi maru oina asaba ising manil yamna sienba amasum nong sugan mafam singda hawgali masina taklibadi matam adura Manipur si tropical climate lay habishini study edu scientific method sizinaduna yengbada Manipur si temperature degree Celsius kunga manga hoiba nong marang kaina taba mafam ama oiramki Manipur si karigidamak yamna nungaiba mafam ama oiramlibano haibigi matangda scientist singna thajaba matungina Malemgi mafam khudingmakta englabasu Manipur di yamna nungaiba mafam ama oina leramki matamadu awang nongpok asi tropical refugium ama oina yamna nungaiba amadi pambising mapung phana hingma ngamjaba mafam ama oiramki mausagi laifamgi matungina nainabada Manipur gi nungsit asina state asigi sanglaba wari sing linabagi khudong chaba piri ocean gi matamda Manipur asi samudra gi manungda leramki masigi matungda turel khongbal amasum umangi horakpham oiba oina semki Chahi million kya gi matungda tectonic movement na maram oiraga Indo-Myanmar Hills semkibani Imphal Valley asi sediment mapung oiba basin amu oina semki kabru singna singbada phangba fossil gi matungina lamna masinga lingi matamgi Tethys samudra gi sarwa moiramki yamna nungaiba mana Meitei gi ngalingi matamgi wari singbulgi matungina kanglei pa asi asob ipa amu oirambadagi samlakpani hairiba asi geological research ki matungina su tuan wari kya leidi Loan yadaba thabak torakpa singi mathakta action lokhatkadabani Surchandra loan yadaba thabak sing ningthijana haibigadabani haibada yadragana loan yadaba sing toroklibi singi mathakta lokhatpham thokpa action lokhatpagi tangai fadaba lei haina ex MLA Y Surchandra na phongdokhri palace compound leiba maki yumna paumi khraga unabada makna highway da mipum khudimak free movement tahonba highway si loan ya bapiribani miyoibigi hakni kanagumana thinglibasi tobidaba phai law and order asi state lenga ki subject ne ki state asi the public order asi state lenga ki subject oibanina Delhi gi lusingwa singa tana pham thokwa sing tana gadabani masidina tana miyamu ngayuk safuda nga thambagum sada humfu gi sangda hostage oibigi mongda thamba haibasi tawhaloidabani madu law do enforce tawgadabani misa miyamna nongmai leihanbegi thaba asi to ongadabani tangai fadrabadi thiemlaga taw haiba yadragadi clean up ama tawbu sangi natrabadi nongmai sum leiragadi nongmari soiduna kapnarakpa tabani maramaduna miyamda amadi lalhauba singda asumna khulai pahenduna thamba si yamna khudong thiningai neki mana makhatana hai housing lairiba IDP singa si masa masagi hanagi leifamda lehanba haibasina aikhoi normal oiri haibadu takadoribani madudina tana mafam amada pulap namsinduna thamba haibasi numai kapna di hairagasu ingtap pa haibadu oitri IDP singi masa masagi yum sing sabiduna hana leramba adugi mahuta makoi hingjanaba akhanaba thawrang kharadi lokhat pigadabani loidana sel thungi phibam
फगनब होटनाबीगदबनी मादुदि नतना युम खक्तंग साबनदी मखोय हिंगबा यारोय अमरोमदा चीफ मिनिस्टर वाई खेमचाना लुसिंगबा लेंगा सिदा मियोय मंगा वसक लौखरगा ngasi फावबो मिनिस्टर एक्सपांशन तहोंदना थंबा हाइबसी अफब खुदम नथि यारिबा मखै सेंटर अमदी स्टेट लेंगा पुन्ना तानरगा लेंगा असगी मिनिस्टर सिंग अमदी एमएलए सिंग इम्फाल दा लाक्लाबा अथुबा मतमदा मिनिस्टर सिंग एक्सपांशन तोबा मथौ ताई नत्रगदि मियामना थाजबा थमलंबा दो मांगशिलकनाखि मणिपुर हौजिक लैरिबा बीजेपी की लेंगा सिना सेंटर की यका येंगलगा थबक तौबनदी लेबा असगी सखोट खोंगथांगी लंबीदा खोंगजेल यांगना सथबगी मुहुत्ता मियामगी थाजबा मांगशिलकनी हाइरि मोदी ना यूएई दा ईरान सथरखिबे अटैक कंडेम तौख्रे इजराइल की पीएम की वारी सानख्रे यूएई की प्रेसिडेंट थगत्ख्रे मोदी ने सियर लौदुना कैबिनेट कमिटी ऑन सिक्योरिटी की मिफम पांगथोक्तुना वेस्ट एशिया की फिबम खनख्रे इजराइल अमदी यूएस न खुसमनदुना ईरान लंदा सथदुना सुप्रीम लीडर अयातोला खामेनी हटख्रबा मतुना इस्लामिक रिवोल्यूशनरी गार्ड कोर आईआरजीसी ना लमन खुंगनी हाइना वसखिबगा लोइना गल्फ लेबाकसिंगदा लैरिबा यूएस की मिलिटरी बेसिंग अमसुम इजराइल दा टारगेट तौदुना मसिंग थिंगमदबा मिसाइल क्या कापसिंदुना खुद हलकपदा गल्फ लेबाक क्या दा अकाय थोखिबबो प्राइम मिनिस्टर नरेंद्र मोदी ना अकन ममोंगना कंडेम तौखिबगा लोइना गल्फ लेबाक अमा ओइरिबा यूनाइटेड अरब इमिरेट्स यूएई की प्रेसिडेंट शेख मोहम्मद बिन जायद अल नायन गा वरी सानदुना मफमदुना लैरिबा इंडियन कम्युनिटी बु ngakpi sinbibagidama thagatpa phongtokre लोइना पीएम मोदी ने यानिंगदबो वाफम फोंदोकपा दुदा इजराइल अमदी यूएस न पुन्ना ईरान लंदा सथदुना लेबा अदुगी सुप्रीम लीडर हाटखिबदुगी मतांगददी वाफम अमत फलखिदि मोदी ने फोंदोखिबदा इंडिया दी मतम पुनमक तंगदु लैताब सिक्योरिटी अमसुम स्टेबिलिटी सगोलि पुनमकना पुनिंग फाथनदुना हारिबसिंग असि लेहनबा ngamnaba hotnamina saikhi ईरान की सुप्रीम लीडर खामेनै सिख्रबा मतुंगदा IRJC na laman khungani haiduna satharakpa landar Israel gi tuan mafamdasu Iran gi misal kya pokhayanduna miyoi kya asu apana amadi asi ana yaukraba matungda PM Modi na telephone tawduna Israel gi Prime Minister Benjamin Netanyahu ko wari sakre wari sanabaduda Modi na Benjamin Netanyahu da West Asia da oirakliba phibam asi anganba nakal animakna pukning phathaduna makhatana violence ki thabak thoram sing se thadana ba hotnabagi mathau taba sing adu pauzal oina thamki heri amaramda nahan numidang athingbada PM Modi na sia logduna pangthoki ba cabinet committee on security CSEs ki mifam amana West Asia da Iran amadi United States amasum Israel gi marakta landa sa thanarakpadagi oirakliba phibam sing singkhri phibam adu da mamang thagi kunga nipan dagi hawduna Israel amadi US na Iran sa थरखिब लंदा अमसु हाउजिक फावगी ओइना ईरान करम मोंगना पखुम पीरिबगी हैबेदुगी मतंगदा कमिटी की मेंबर्स सिंग द मरिक सुमना पाउदमखि मसिदनतना मिफम मसिना वेस्ट एशिया द ओइरक्लिबा फिबम मसिना खुदोंग सादबा मयुकनरबा इंडिया की लम कोइबा मसुम मफम मदुना थापक तौदुना लेबा मियोइ सिंगी मातांगसु कुमना खनानैना किसाइरि कमिटी असिना मरी लेनब डिपार्टमेंट सिंग द ओइरक्लिबा फिबम मसिना सोलबा इंडियन सिंग टेक्ट काइदना हलक हननबा मखोइदा मतेंग पांगनबा मसुम इंडिया ना रखोटकदबा थाबक थोरम सिंगी मातांगसु कुमना खनानैनाखि सामू की अटैक मियोम सिरे अमसोकली झारखंड की रांची डिस्ट्रिक्ट ngarang सामू लमसा अमगी अटैक मियोम सिखिबगा लोइना अतोपा अमना सोकली हैन ऑफिशियल सिंग फुंदोखरे ऑफिशियल सिंग दुगी मतुंगिना थाउदोदु नहन अयुक पुंग मापन ग मखाइरोम ताबदा रांची सिटी दगी किलोमीटर 15 लोम लापना लैबा चित्रा कोटा खुन थोखिबनी डिविजनल फॉरेस्ट ऑफिसर रांची श्रीकांत वर्मा नाइकी सामू दुगी अटैक ता सोबदा खालखो से कुंथ्रा कौबा मियोएमा खुदक सिबगा लोइना अतोपा मियोएमा न सोकपदगी हॉस्पिटल पकड़े खुंदुदगी सामू असि फॉरेस्ट एरिया मनुंग न तासिनखिनाबा फॉरेस्ट डिपार्टमेंट की टीम अमा थाखरे हेने सुमाना फोंदोखि पानमयाबदि हौकिबा थाखरसिदा रामगढ़ बोकारो हजारीबाग साइबासा जमशेदपुर लोहाट गोमला अमसुम दुमका याम तुआन डिस्ट्रिक्ट सिंग समुगी अटैक मियोय कुन तारेलोम शीख्रबने हन स्पाउस न मखातना रिपोर्ट तौरी नेहाकी ममांगदा मणिपुर पुलिस की फेसबुक पेज थगलकपा वारोल खरा मरुइबा हौखिबा मार्च की तांगानी इंग्लिश सिंगनी कुन ग तरुक सरौना नुंथिन की पुंग अहुंग मखाइमुक ताबा मतमदा इम्फाल उरखुल रोड ओइरिबा संकाई विलेज लितान पुलिस स्टेशन दगिना साउथ वेस्ट ता सरौना किलोमीटर 5 मुक लापना लैबा हारिबा जगह अमसुम इको बेन अमगा
collision tawriba thoiba jagas mara asi kuki community gi occupant puduna lakbasina mongkot chifu village tagi duga mahadev site lakpani aduga maruti alto car sina riha village tangkhul naga community gi occupant puduna lakpa duga mahadev site thauduna lakpani hari alto driver na wrong side thorakpadagi hairiba thoning dab thaudu si thokhibane heba wafam yauna pali hairiba sina physical scuffle yauna thoning daba driver singi marakta argument torakpadagi hairiba thoning dab thaudok sing si thokhibane hena phongdokli nakarani maki gari sing occupant sing su aso open nangki hairiba pau si pung tare ka makhai muk taba matam na phangmadagi litan police station su moto FIR case ama 6 clause 3 2026 LTN PSUS 1173 cross 5 BNS ama lokhat pagaloy na investigation ma sathaba hore hari pau sitabadigi police team ama security forcing hari mama phamaduda khudata changsin khi loinana aranba pau sing social media sing sandok pidana ba amasung kariguma pau leraga police report tawbina ba wafam yauna Manipur police ki maikeri thadorakpa sirol sita pali